Mioi ani police na fazit bagi bayokta Churachanpur da Erang thogle police station ki gate Thugaikhre personal singo Churachanpur Prime Minister Narendra Modi ki khokset ka mari lerena lavida sem sabasik Thugaikhre amasu khokpak na kokhai khiba mayamgi manungda ani Churachanpur police na fazit bagi bayokta ngasi Churachanpur naha bayam amana Erang sagalakre naha bayam amana Churachanpur police station da thomjinduna lolaga leiba gate Phoktok to the Fokre, Aduga police Mayam the Nugna Tomba Abasu, Puba Hourakhre police process say Higgy the Bokojan Selaga Loda Cray, Bapam Adugi law and order Gaga Malariba, Shattered Forcing Kuki or Siga Tauriba Tog, Adukuma Yoda, Yeglega Lake Cray, no mising the bit oiva Kaitesi Ayabo Toglodaki, Adubu the Hasing Aduda, Joe community gave you any Faziliba to Tadokata the Hidden Dimal, Dorake, Adubu Koyadi Adudi housing soup. Kota putolaga police custody da rival lairibadina police na makoibu thadokpa gamkhidre maduda marap oiraga dahasik aduda police process segda atabda osilake mafam kaya da basi kyamlaba dahasik da police process segda dungtharake aduba police process kyamyab da soklaba amasu police na makoigi lokap ta fasidu da thamliba daha adiadu makoigi custody da adubak lairibra natragara miyam aduda puraga sakraba haiba fawba sapsana khangba gamdre Mafamduda basi yamlaba Central Forcing lay Kuki zona hasing aduda Central Forcing kathokasin tawbadi athing bathamde aduga makoi basa gakta chalaiba police station amasu processing adudani fazit kiba daha alidu thadok tabagi taptiba bijegda thabak tarakhe thawdok aju asi dubi chugba batugda thokpadi athekbadadi Central Forcing tholaktuda labida gak senbaki thabak tawraga leiba uke Nepal की बिखल बथक सही के वास मकादा पाकथोक नबा मतम लेखरे जेजी की खोगजक नबरम ओइरगा चराक नबा फिबम थोकलक लबा नेपाल की बिखल बथक सही के वास मकादा पाकथोक लगने हाइना प्रेसिडेंट रामचंद्र पौडेल द पाकथोकरे जेजी की खोगजक नबरम ओइरगा नेपाल द बियो याखै माथोय सिखिबगा लोइनेना अतोप्पा बियो लिसिगा बोचहोप हेना असोक अपन दख्रबदे हादगी चीफ जस्टिस सुसला काकीबो गरा इंटरिम प्राइम मिनिस्टर ओइरा वासक लौख्रबा मतुकदा कॉन्स्टिट्यूशन की कांगलोन मतुक एना था तरुक की मनुक्ता बिखल पाकथोकनबा थौरां लौखलकपदे ऑफिशियल स्टेटमेंट अमदा नेपाल के प्रेसिडेंट हाइके मदुदे बास मगादा बिखल पाकथोकनबा थौरां लौखलंगलिबसिदा पॉलिटिकल पार्टी पुदमगना मपुक फाबा कोऑपरेशन पिरकने हाइबगी थाजबा लै नेपाल की मियामदा गरांग नुमिदा वारा कैंडल पाइदुदा खोक्सत अमसकिबगा लोरेदा सेजा थुबजागी बायोक्ता सक्सिलखिबा मियागी खोगजगदा लैखिद्रबसिंगी मफमदा इकाई खुंदबा उत्पा लैख्रबदे Asabda akan bayuar hakre Asabgi deki yazulida efficient oiduda gasi duktil pung barika minute pu hubdoi rop tarakpada Richter scale da 5.9 yauda akan bayuar hakre kilometer tara rom luba lainung da thokiba earthquake adugi itil Manipur su nikti da fangki Asabga yumlodaba leiba Nepal Bhutan Meghalaya Mizoram amasung Nagaland singba mafamsingdasu juhar habagi itil fangki bisibida asok apangi pau hausimaki oinadi fangba gamdre Kashmir ki terrorist sigada bom yauna landaba Manipur da mapal lamdagi changlakpa terrorist sigada wari saraduda su sangdokpa yaningde Visweswar Palepo Banasada Lo Asi Indiana Susa Marana Halu Kashmir ki terrorist sigada bom yauna Marat Legak Ladadu da Maitiba Piba Aduga Manipur da mapal lamdagi changlakpa terrorist sigada wari saraduda su sangdokpa yaningde haina International Peace and Social Advancement Sagi President by Bisweswar na Pogdokre Wapaba Sigasi Fal College ki Jubilee Hall da Paktokiba Kutragaba Toirak Suba Ifsa Kanglepak ki Bapoko bo Thoraga Bari Lerena Ifsa ki President by Bisweswar na Pogdokibade Thorabaduga Bari Lerena Inabdam Asigi Dabak Tawaina Pota Pikraba Atawa Sigi Bapamda Bidit Adi Tubida Lep to the Ikai Kubdaba Utkibaga Loidana Thorabadu da Saruyakiba CS or Sigi Bihusigda Asamba Kudol Pike by Bisweswar na Bakata na Pogdokibada Vale Basida Tanariba Log Yuwagda Aikoi Kudik Bagda Satpayade Adubugasi Labdam Asikitik Abasuktab da Togan Lo Gum Tauribasi Lega Kibaki Degi Bizek Sapoptoi terrorist Hiraga Logi Bakada Kadba Yabada Karabado Paba Yabada Karabado Hibak Haidoktura Tadabiu
Kashmirgi terrorist-singda bomb yauna hek ladaba aduga lamdam asida mapal lamdagi changlakpa terrorist-singbuda wari saraduda su sangdokleba asi yaningde haike mahakna makhatara hai ngarang Indiagi Prime Minister Narendra Modi-da Manipurda laklamba aduda housing lamdam asida thokliba Erang asigi matangda karigumba khara tawragani haibagi thajaba amata thamlaukhide Kuki sigi oinadi mangjonglana su chahi ama sangdoktuda yanaba purakhrabani lamdam asigi puwariga sangona duna langliba miyoiba khunaibu masak tangdamgidaba wakhalon Manaba Furup Sik Bullaga, Housing Maremda Lekha Tarakliba, Kaglik Furup Asibu, Pukatnabagidabakta Ipsana, Asi, Sapolakimani Haike. Ifal Tureda Asiba Haksak Abatau Taraklay, Gasi Ayuk, Ifal Tureda Asiba Haksak Abatau Tarakpatagi, Mayang Ifalgi, Ifal Tureki Sarukta Fagbagam Cray, Housing Pabgo and Asiba Haksak and Dubasabami Kabagam Dre, Mayang Ifal Police Station, Police Processing Lakuna, Mayang Ifal Amadi, Mybab Adigi Lodaba. Thongkhongdagi asiba haksang adu lakhorkhre loinada rips cabinet sagda postmortem bidabak thawkhre bayang ifan police station da UD case aba register tawkhre hairi asiba haksang adu masabga bikhagada ba police ta bakhatara thijidba thabak hokre hairi separate administration dibal serika badik da hairi badu aran bade KJC Prime Minister Narendra Modi da ngarang Churachanpur da lakhiba du da Kuki zo council lusing basida sel lauraga separate Administration Union Territory ki demand compromise tawkhre haina social media na thagalakhiba wafam adu yufam yaude haina council asigi chairman amasung general secretary na thadurakpa joint statement amana haini General adu da bakha tara hairibada Prime Minister na Manipur da lakpagi presidential hall sama phampham invitation amasung labigi decoration sing adu government ki authority PMO governor amasung Churachanpur DC gi na Manage tawbani Kuki zo council ke kangbusing atopa dignitary sing gumda special guest oina invite tawba khangtani Thorabasi ka bari lena Kuki zo council ke maikaidagi legislature leiba union territory ki maongda separate administration ki demand pi dama Prime Minister da memorandum pisidu da taksin khibani separate administration ki demand asigi dama aikoi ki biyam kaidogoi da su namthang tawba tawroi haina chengdorakli Bahirui Signal Lady Sabab the Bakokada seminar Paktokre, Ifal Hote Siroi Holder Siribavani Group of Institution SR Group Kusabda Seminar Abapaktokre, Tarabatu the Wagag with the Siribavani Group of Institution Gisserben Isang of Haki, Manipur Bahirui Sig the Pauri Batabab the Bakokan Bagi Padam the Tarabasi Paktokpani, Institution Lasida Darshi Abaso Paramedical Course of the Bikudok Sabapiri, how Kimasahi Kar. Maru institution asida bahiroi masig yamda puthokpaga loinana thabak phanghanba gamkre class 12 ke exam da sada parfubaga hena phangwa bahiroi singda scholarship pi bai khudok sabasu lei thorabadu da SCP Manipur State Unit ke president soyeba hada ke MLA Salam Jaisigada president amasuk Siribabadi Group of Institutes ke marketing and administration minister Shabir Dattana guest of honor oina sarugya ke State Highway 37 ki Noney district ke Awang khunba pada ching dikhai bedagi labi phawna kidre garak ahing nokada subadagi National Highway 37 ifajari bamlabi ki Noney district ke Awang khunba pada ching dikhai bedagi housing labi phawna da leire hairi Dong leptana tabada mafo kya da ichaw bayong nare yari poki Unity Bridge isingda sethakre asima haksang tawtharakle Garagdagi hawda kan mawda dog leptra tabana baram oiraga tapaki mafam ayaba ichaw bayong dare yagang pokpi saijak amasu okhul labigi mafam kya da ichaw thokle yukai kya ising thumjikre Yanipok balom amasung sagam dabi faunaba Unity Bridge isingda sethakre Ifal Turel Gibarel bayang Ifal gi Turel dagi police asima haksang ama recover tawraba badok masakami khangdonaba rips ki bokta thawkre Dong leptana tabasta baram oiraga Ifal Turegi labi saijang nogada amasung lalai police ke padak ligi mafam ayaba labigi mathakta isik sele saidang khudol nogada kona thekpi amasung palida isik ka hena chakholaktoda gari faunadre nogada awang lekai makha lekai maning lekai sada saijagi yu kaya isik thumjikre low satpa Hourakhre yauna labuk kaya isik thumjikre pokhai bi lokol saijak maning lokol takhel lokol Thadigol, Hiripat, Thugaikhre, Kaibaina Sibagi Long Pari Kaba Sushing Thugaikhre, Tapet Paligi Zaga Sikruta Batabda, Isigi Ibai Wakalakli, Hari Baba Popse Asiba Bagay Dagi, Batabdi Abukta Isik Tuki the Bazaga Sigde, Adubusigi Zaga Kapopi, Tada Bogok Taraki Bas the Baram Oraga, Kuseki Oiba Bayok Nabadi Haida Bapam Aduki Bioy Kana Peda Fotorakli.
Ifal Ukhul Labi Khaktanatana Thawal Tureki Baisu Kahena Wakalaktuda, Mafam Kaya Ising Tubzit Bahaure, Wagzi Kodobokpi, Sports Complex Ising Tubzituda Mafam Other Lady by IDP Sick, Lepop Zapam later Baki Awaba Kaya Bayok Wagzi High School Su Ising Tubzikre, Sabukok Bakeda Su Isigi Ibai Kahena Wakalaktuda, Yo Kaya Ising the Tubzikre. Ifalgi mafam kharaddasu ichau bayok taba yaure ifal baduk pharaga seliba turel ayabagi ibaisu leptada wakalakli hairi